Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau Manipuri hojik oreva fibam yengsinnaba Supreme Court ki just tarukna saba miur kangbu amang ngasi Imphal da lakadari Security Force na thibu humbugi thabak chathabada tongan balalulu ki mioi nipan yauna yamlab khusukla ki phagat pangamle raja se da ain kaina sangsin lakpa Myanmar macha kuntaret Myanmar authority da khusin nakre amasung Gray Mantri Amisan Hari leba asida terrorism ki thong sing mapung phana lakshin bangamle Manipur ki hojik oriba phibam asiga mari lenena ain ki thabuk sing karamna paikhali amadi irangna so laba sing haktengna na yengsinna ba Supreme Court ki just taruk Manipur danga si lakadori Justice BR Gavaina luchingba just sing adodi Surya Khan Vikramnath Sundes KV Vishwanathan amadi and Kotishoni Makoina rise as the hek tunglabaga Churachandpur Zilla the Chetuna Zilla Sigi Sadvafna Mandafta Hangliba relief camp the legal health camp Hogdokani Amati relief camp the Leriba Muising thatTingbangi Polam Sing Su Kusinagani Madugi Tungda Bisnupur Zilla the Chetuna Moirang Kolesta Hangliba relief camp the suit Tingbangi Polam Sing Yentokani Lunena Ta Sigi Kulhundo the Pangtokadaba Manipur High Court Hangdoki Bagi Chahi Taranto Pabagi Torum the Su Saru Yagani Manipur thokliba irang asiga mari lenena security force na thibumbugi thabuk chathabada tongan ba mafamdagi lalhawba nipan yauna yamlabu khuzuklai sing fagatle police ki pauna hai security force ngarang thibumbugi thabuk chathabada Imphal East ki Andro police station gi manung janba uchol makha lekai degi aina tingkraba lalulop RPF PLA gi mioi ama fare mioi asimiam degi namduna sel khaibada chenabani Imphal is Zilagi Kurai Chingambam Lekai Community Hall Managtegi Aina Tinkrabala Lurup Pripa Kimi Mapagat Pangamki Mio Esisumiam Digi Sel Kaibada Chena Bani Hairi Manipur Police na Aina Tinkrabala Lulu KCP Apun Bagi Mio Ahum Imphal West Zilla de Leba Masa Masagi Mayum Degi Fakale Makoi Degi Magazine Yawa Insas Rifle Ama Magazine Yawa 9mm Pistol Ama Kapayariba Maru Ani Airgun Ani Double Barrel Nomo Ama Insas LMG Gi Magazine Ama SLR gi magazine ama yauna khulai kya fagat ki makhata na police ki kambu asna thibu humbi ki thabuk chathabada Imphal East ki khurai kongpal sazo lekai de leiba masagi mayum degi aina tinkraba lalulup asima ki mioi amasu fagat ki amorom da Manipur police amasung Assam Rifles ki apunba kambu amana Imphal West ki mayang langjing bazar degi aina tinkraba lalulup KCP PWG gi mioi ama fagat ki luinena security force ki kambu amana su Moirang police station manung chanba Moirang lamkhai degi aina tinkraba lalulup Pripak Purogi Mio Ama Pagatki Jiribam District CRPF Amasung Kuntra Nepal Suba Assam Rifles ki Apunba Kambu Amana Akagnaba Pa Oma Pangbadegi Jiribam Police Station gi Manung Chanleba Uchathol Maya Lekai da Thibu Humbi Thabuchatabada Pokabiya ba Bongi Machaksin Yauna 5.56 mm gi Kapayari ba Marukun Fagatki Pau Sinamakatan Hai Tha Sigi Kunda Akagnaba Pa Oma Pangbadegi Tauba District Police amasung BSF ki apunba kangbu amana Thobal Jilla gi Yaripok Police Station gi manung chanba Yaripok Gwaro gi akoibada paksana thibu humbi ki thapuk chathabada khuzukula kya fagat pangam khi Amorom da Kangpopi District Police amasung CRPF ki apunba kangbu amana su ke Gelza amasung ke Padbung Khulda thibu humbi ki thapuk chathabada yamlabu khuzukula kya fagat ki Jiribam Police amasung CRPF ki apunba kangbu amana su Molzom and Vinshala rubber plantation da thibu humki tabuk chathabada pokhaba yaba bongi machak sing yauna khuzukula kya morom phagat pangam ki hairi Manipur da ain kaina sangsilakpa Myanmar macha kuntare ngarang Myanmar authority da khusinakre Imphal East Leba Sajiwa Jeda Leba Central Jail gi detention center da lerikiba Myanmar macha sing adu Myanmar immigration officer da sinaki ngangphai sahar morgi Indo Myanmar Friendship Bridge da Varaki official singna Myanmar macha sing adu hongnabi matung ina Myanmar authority da sinaki bani Tha se ke tara turki numidang waram degi thiba khangna lerekhiba luwang them Mukesh pu aso engam yauduna imung manung da sinabiu haina ngarang imung manung gi mioi sing amadi JSC gi mioi sing na Rajapal Ajay Kumar Vala da taksingkre Imphal gi Rajvan da Rajapal ga Mukesh gi imung manung amasung JSC ga unaba du da JSC gi maikei degi hojik thiba khangdana leriba Mukesh gi lefam khangdoknaba amadi mahakpu aso engam yauduna imung manung gi mioi sing da sinabina na Rajapal da taksingki Rajapal na su Mukesh pu fangna na honaba da sarkar gi maikei degi angamba thakta honagani hairi Nakal amram da narcotics
Control Bureau NCB gi Director General Anurag Gar, North East Region gi Deputy Director Monica Assis Batra amasung Additional Director Prakash Chandra Misra na luchingba NCB gi mihut kangbu amana Rajapal ka su unakhi. Bisnupur Zilla ki District Development Coordinating and Monitoring Committee DISA gi mifam amangarang Zilla asigi mini secretariat ki conference hall da pangthokre. Mifam adu DISA gi Committee ki Chairman su Oriba Lok Sabha ki MP Dr. Angomsa Bimol Akoizam na Sabapati Oiki District Rural Development Agency Bisnupur nasin na pangthoki ba mifam adu da Haksel Siksha Panchayati Rasyaw na tongan ba bibak sige mathau toriba karmachari sing na saru yaki mifam adu da MP Angomcha Bimol na Zilla asida tongan ba bibak singi makhada paikhali ba yaifa tharong ki thabok thoram sing kupna yengsen ki tabir ba pawasi Akasvani Imphal dagini केंद्र के गृह मंत्री अमित शाह हाइरी प्रधानमंत्री नरेंद्र मोदी ने लुचिंग सरकार असना टेररिज्म की थौंग सिंह मपुंग फाना लक्षण बंगमले महांग हाई एनडीए सरकार ना जम्मू अमसुंग कश्मीर टेररिज्म का मरी लेने सीब मीगी मसिंग चाद हुंबुरा द हंथान बंगमले अमदी टेररिज्म की थौंग सिंह सिंथानिंगा ओइना हंथान बंगमले ngarang Rajya Sabha da khanane nabi ki pakhum amada Sri Sahan hai hau ki bache tara aseda sarkar asina leba asigi ngakse ge lamda technology kaya sinaduna mapangan kangkhan hanba ngamle mang hai leba asina thengneramba achoba singna ba ahum Jammu amasung Kashmir gi terrorism gi thong sing left wing extremism amasung awang nongpo Rajya Singh gi lalhobo gi samasya sing asina leba asigi chakhot lambi da ayat apan pirambani adubu haujikti sarkar asina hariba samasya sing asi lakshin bangamle ngasi phongba pauche singi maru eba paugi tama haujik Mangsatabam Premananda leire Premananda Thagachari Chitrabhanu Home Ministry Northeast ki afasfa review tawkhiba Manipur da NRC chanadri fawba delimitation tawdanaba kokomina thamlakhiba wafam amasung Manipur da kangon chumdana changlakhiba Myanmar macha kuntaret maram da halankhiba gi pawna ngasi phongba pawche singda maruiba pawsing oiri Home Ministry Northeast ki afasfa review tawkhiba gi pawga loinana Army nadi tampaki mafapum namakta afasfa chanahningle warepti Home Ministry na lawkani haina Sanga Express Manipuri da ahambe headline tawri pawasi sana laibak naharol gi thodang People's Chronicle Sanga Express English amasung Hills Hornbill Express tasu ahamba lamada headline tawri delimitation gi mamangda mitop khandokadabani santi langna wafam singko komina thamnakli haiba pawna Sanga Express Manipuri gi anisube headline oiri NRC mafung fana chanudri fawba delimitation tawba constituency sing semdok semjin tawba yaroi haiba kokomi gi wafam pongnafam da ahanba headline tawri pawsi Ichel Express sana laibak naharol gi thodang People's Chronicle Sanga Express English amasung Ganfu Mail da su ahamba lamai da fongle Pawasi Hills Hornbill Express dana su group singi mathakta khudakta action lawgadabani NRC chanadring fawba delimitation pangthokpa yaroi haina headline tawri Ichel Express da kangon chumdana Manipur da changlakhiba Myanmar macha kuntare thindokre haina anisube headline tawduna fongli pawasi ayamba pawse singda ahamba lamai headline tawduna fongba thengnari pongnafam da rims pu MC thakta upgrade tawna bagi wafam amata laiti haiba Union State Minister Pratap Rao Jadhav ki wafam anisube headline tawri Manipur Mail da Mukesh ki langla langdin puthokna ba sarkar na honari haiba governor gi wafam ahamba headline tawduna fongli Mukesh ki langla langdin puthokna ba governor taksin khibagi pawasi ayamba pawse singda su ahamba lamai da maroi paw oina fongba thengnari huenlan pawda Supreme Court ki judge taruki ngasigi khongsat haiba wahodok kaloina Manipur maitei judge sing Chuchanpur chatpa yauroi dore aikhoi gi district ta khongda birakanu haikhiba Chuchanpur District Bar Association ni mathakta Bar Council amasung amban action lawroidra haina ahamba headline tawduna fongli pawasi Morning Bell da su ahamba headline tawri Chuchanpur da chahi nori binubi macha ama hadag langthoklambagi pawna People's Chronicle gi ahamba headline oiri Chitrabhanu Thagachari Premananda aroibada maroiba paw amukhana Manipur gi hojik oriba fevam yengsinna Supreme Court gi just charukna saba myur kambu amangasi Imphal da lakadari Security force na ti wumbu gi tabuk chatabada tongan balalu ki myo nipan yauna yamla khusu kala kya fagatle rise asida ainka na sangsilakpa Myanmar macha kuntare Myanmar authority da khusin nakre amasung Gray Ministry Amit Shah hairi leba asida terrorism gi thong sing mapung phana lakshin bangam le pauloi zari